ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯈꯨꯠꯇ ꯇꯨꯔꯤ ꯄꯥꯏꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯌꯦꯛꯂꯕꯁꯨ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯪꯒꯤ ꯐꯖꯕ ꯑꯁꯤꯕꯨꯗꯤ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯋꯥꯠꯇꯨꯅ ꯂꯩꯍꯧꯔꯅꯤ꯫ ꯑꯏꯕ ꯑꯏꯕꯤ ꯀꯌꯥꯅ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯅꯪꯒꯤ ꯅꯒꯨꯟꯕꯨ ꯁꯩꯊꯥꯗꯨꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯂꯣꯏꯕꯒꯤ ꯃꯄꯥꯟ ꯅꯥꯏꯔꯔꯣꯏ꯫ ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯕꯅꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯇꯠꯇꯅ ꯏꯐꯝꯗ ꯑꯋꯥꯕ ꯄꯤꯔꯔꯤ꯫ ꯇꯠꯈ꯭ꯔꯕ ꯅꯨꯡꯁꯤ ꯂꯪꯂꯥ ꯑꯃꯕꯨ ꯏꯈꯨꯠ ꯑꯁꯤꯅ ꯁꯦꯝꯖꯤꯟꯖꯒꯦ ꯊꯧꯔꯥꯡꯂꯨꯕ ꯑꯩꯁꯦ ꯏꯔꯥꯜꯇꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯧꯔꯗ꯭ꯔꯥ? ꯅꯤꯡꯊꯦꯝꯅ ꯂꯤꯟꯊꯣꯏꯗ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯖꯔꯕꯁꯨ ꯃꯥ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯋꯥꯔꯧꯔꯣꯏ? ꯑꯁꯨꯛ ꯀꯨꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯤꯟꯊꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯒꯦ ꯐꯪꯈꯤꯗꯕꯅꯤ꯫ ꯊꯕꯛ ꯑꯇꯩ ꯆꯠꯊꯣꯛꯂꯨꯔꯕꯁꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗꯤ ꯂꯤꯟꯊꯣꯏꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯉꯁꯤ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯟꯗꯤ ꯅꯠꯇꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯂꯤꯟꯊꯣꯏꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯤꯀꯨꯞ ꯐꯥꯅ ꯋꯥꯔꯧꯖꯕ ꯉꯝꯂꯝꯗꯦ꯫ ꯇꯊꯤ ꯇꯊꯤꯅ ꯆꯩꯔꯛꯈꯤꯕ ꯋꯥꯍꯩ ꯑꯣꯏꯔꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯄꯨꯝꯅꯃꯛ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯀꯣꯜ ꯑꯗꯨ ꯇꯧꯖꯔꯛꯈꯤꯕꯅꯤ꯫ ꯏꯁꯣꯔ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯀꯣꯜ ꯇꯧꯖꯔꯛꯈꯤꯕꯅꯤ꯫ ꯔꯤꯡ ꯐꯨꯜ ꯆꯠꯂꯐꯥꯎ ꯀꯣꯜ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯄꯥꯏꯈꯠꯄꯤꯔꯛꯇꯦ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯅꯤꯡꯊꯦꯝꯅꯤ꯫ ꯃꯥꯅꯕꯨ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯄꯥꯛ ꯍꯨꯡꯒꯟꯗꯦ꯫ ꯀꯣꯜ ꯍꯦꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯐꯥꯎ ꯇꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ 3-4ꯔꯛ ꯇꯧꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯒꯤ ꯀꯣꯜ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯀꯞꯂꯨꯕꯩ ꯃꯈꯣꯟꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯇꯞꯂꯞꯅ, "ꯊꯥꯊꯦꯝ, ꯑꯩꯗꯣ..." ꯋꯥꯗꯣ ꯃꯄꯨꯡ ꯐꯥꯅꯐꯥꯎ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯊꯣꯏ, ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ?" "ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯩꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯅꯤ. ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯑꯩꯁꯦ ꯅꯪꯅ ꯄꯤꯅꯤꯡꯕ ꯇꯟꯗꯤ ꯄꯤꯔꯣ. ꯃꯗꯨꯗ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ. ꯅꯪꯅ ꯄꯤꯔꯛꯄ ꯇꯟꯗꯤꯗꯣ ꯑꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯒꯅꯤ." "ꯊꯥꯊꯦꯝ, ꯑꯩ..." ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯔꯥꯜ ꯑꯃꯗꯤ ꯂꯪꯁꯤꯜꯂꯨꯕ ꯀꯧꯕꯅꯤꯅ ꯂꯤꯟꯊꯣꯏ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯒꯦ ꯌꯥꯎꯅꯁꯨ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯗꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯗ ꯇꯥꯏꯅꯗꯅ ꯃꯃꯥꯇꯣꯟꯗꯗꯤ ꯀꯔꯝꯅ ꯇꯥꯏꯅꯔꯨꯒꯅꯤ? ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛ ꯃꯆꯤꯟꯗꯩ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯦꯝꯗꯗꯤ ꯊꯃꯣꯏ ꯁꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯅꯨꯆꯥ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯕꯐꯥꯎ ꯉꯝꯖꯗꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯗꯨꯅ, ꯇꯊꯤ ꯇꯊꯤꯅ ꯆꯩꯔꯝꯗꯥꯏꯗ ꯀꯔꯤꯒꯤ ꯈꯟꯊꯍꯧꯗꯦ? ꯑꯦ ꯄꯪꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ꯫ ꯋꯥꯈꯜ ꯅꯍꯥꯛꯀ ꯊꯃꯣꯏ ꯅꯍꯥꯛꯀ ꯀꯔꯤꯒꯤ ꯌꯦꯠꯁꯤꯟꯅꯔꯤ? ꯋꯥꯈꯜꯅ ꯈꯜꯂꯤꯕ ꯑꯁꯤꯃꯛ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤ ꯌꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯕꯅꯣ? ꯊꯃꯣꯏ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗ ꯋꯥꯈꯜ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯑꯌꯦꯠꯄ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯑꯁꯤꯗꯅ ꯀꯔꯤꯒꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤꯕ? ꯂꯥꯜꯂꯦ ꯍꯥꯏꯖꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯐꯥꯎꯕ ꯃꯥꯡꯍꯟꯖꯕꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯁꯥꯒꯤ ꯂꯝꯕꯤ ꯏꯁꯥꯃꯛꯅ ꯀꯛꯆꯕꯒ ꯆꯞ ꯃꯥꯟꯅꯅ ꯇꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏꯒꯤ ꯏꯐꯝꯗꯗꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯂꯤꯟꯊꯣꯏꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯂꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯩ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯅ, "ꯊꯣꯏ, ꯑꯩꯁꯦ ꯅꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯇꯥꯅꯤꯡꯉꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯐꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫
ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯎꯠꯂꯛꯑꯔꯣꯏ꯫ ꯂꯤꯟꯊꯣꯏ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯕꯗꯩ ꯃꯈꯨꯠ ꯑꯗꯨ ꯆꯤꯝꯕꯥꯜꯗꯩ ꯂꯧꯊꯣꯛꯑꯒ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯗꯨꯗ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯈꯣꯟ ꯈꯔ ꯁꯤꯔꯞ ꯗꯥꯊꯦꯝꯅ ꯑꯩꯉꯣꯟꯗ ꯇꯥꯅꯤꯡꯂꯤꯕ ꯋꯥꯍꯩꯁꯦ ꯀꯔꯤꯅꯣ? ꯅꯤꯡꯊꯦꯝ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯃꯇꯪ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯕ ꯄꯥꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯤꯟꯊꯣꯏꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯄꯤꯔꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯊꯣꯏ, ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯀꯞꯂꯤꯗꯦ? ꯁꯦ, ꯀꯞꯀꯅꯣ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯤꯟꯊꯣꯏ ꯀꯞꯅ ꯀꯞꯅ ꯗꯥꯊꯦꯝꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ? ꯊꯣꯏ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯗꯥꯊꯦꯝ, ꯌꯥꯔꯦ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯅꯨ꯫ ꯑꯩ ꯗꯥꯊꯦꯝꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯏꯁꯥꯅꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯏꯆꯜ ꯑꯁꯤꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯈꯤꯗꯦ꯫ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯑꯄꯪꯕꯤꯅꯤ, ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯔꯝ ꯊꯝꯕꯤꯒꯅꯣ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯊꯣꯏ, ꯀꯞꯄꯗꯣ ꯇꯣꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯀꯞꯄ ꯇꯣꯛꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯗꯥꯊꯦꯝ, ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯃꯆꯥ ꯑꯗꯨꯗ ꯈꯟꯖꯩ, ꯑꯗꯨꯕꯨ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯧ ꯂꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯃꯍꯤꯛ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯅꯪꯕꯨ ꯇꯠꯇꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯤ꯫ ꯉꯁꯤꯗꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯀꯞꯍꯜꯂꯔꯣꯏ꯫ ꯉꯁꯤꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯤꯔ ꯅꯪꯒ ꯑꯩꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯍꯜꯂꯔꯣꯏ꯫ ꯗꯥꯊꯦꯝ, ꯃꯇꯝꯁꯦ ꯊꯦꯡꯂꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ꯫ ꯑꯩ ꯊꯝꯂꯒꯦ꯫ ꯗꯥꯊꯦꯝ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯖꯈꯤꯒꯦ꯫ ꯀꯩ ꯋꯥꯍꯪꯅꯣ? ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯗꯤ ꯗꯥꯊꯦꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯗꯒꯦ? ꯊꯣꯏ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯁꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯡ ꯊꯥꯗꯨꯅ ꯁꯤꯒꯗꯧꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯦ? ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯍꯪꯖꯧ꯫ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯐꯔꯦ, ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪꯁꯦ ꯑꯩ ꯍꯪꯉꯔꯣꯏ꯫ ꯑꯗꯨ ꯗꯥꯊꯦꯝꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯗꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯔꯥ ꯂꯩꯕ ꯃꯤ ꯈꯛꯇꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯂꯥꯟꯈꯤꯕ ꯂꯩꯇꯦ꯫ ꯂꯥꯟꯗꯕ ꯃꯤ ꯑꯃꯗ ꯑꯩꯅ ꯀꯔꯝꯅ ꯉꯥꯛꯄꯤꯗꯣꯏꯅꯣ? ꯅꯪ ꯂꯥꯟꯗꯦ ꯊꯣꯏ, ꯅꯪ ꯂꯥꯟꯗꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯍꯨꯝꯂꯛꯄ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯄꯥꯡꯈꯛ ꯑꯣꯏꯕ ꯑꯩ ꯈꯛꯇꯅ ꯂꯥꯟꯕꯅꯤ꯫ ꯋꯥꯔꯧꯗꯦ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯑꯩꯉꯣꯟꯗ ꯇꯊꯤ ꯇꯊꯤ ꯆꯩꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯈꯛ ꯋꯥꯔꯧꯔꯣꯏ꯫ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ ꯅꯈꯨꯠꯇꯨꯅ ꯑꯊꯧꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯀꯛ ꯃꯀꯛ ꯀꯛꯂꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯈꯛ ꯋꯥꯔꯧꯈ꯭ꯔꯔꯣꯏ꯫ ꯗꯥꯊꯦꯝ, ꯅꯪꯁꯦ ꯃꯔꯧ ꯂꯩꯕ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ꯫ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯕꯨ ꯑꯋꯥꯕ ꯍꯥꯞꯂꯔꯦ꯫ ꯃꯇꯝ ꯑꯃꯗ ꯋꯥ ꯉꯥꯡꯕ ꯍꯩꯔꯝꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯍꯟꯕꯤꯔꯦ꯫ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯟꯕꯤꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛ ꯏꯌꯥꯏꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯊꯝꯕꯤꯔꯔꯦ꯫
ꯃꯤꯁꯇꯔꯒꯗꯣ ꯀꯅꯥꯅꯣ? ꯇꯔꯥꯏ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯅꯣꯏꯗ ꯂꯥꯛꯑꯝꯕꯤ ꯅꯨꯄꯤꯗꯨꯅꯔꯥ ꯗꯥꯊꯦꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯒꯤ ꯌꯥꯏꯗ ꯏꯔꯥꯛꯅꯗꯨꯅ ꯊꯝꯕꯤꯔꯤꯕꯗꯣ? ꯅꯤꯡꯊꯦꯝꯒꯤ ꯃꯆꯤꯟꯗꯩ ꯐꯠ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ, ꯅꯠꯇꯦ, ꯂꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃ, ꯏꯅꯝꯃ ꯑꯣꯏꯗꯧꯔꯤꯕꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯋꯥꯈꯜꯁꯨ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯥꯜꯂꯦ, ꯑꯩꯗꯧꯅ ꯀꯞꯆꯦꯠꯄꯤꯗꯤ ꯃꯥꯟꯗꯦ. ꯏꯅꯝꯃ ꯍꯥꯏꯗꯤ ꯅꯪꯒꯤ ꯋꯥꯁꯦ ꯀꯗꯥꯏꯗꯅꯣꯃ ꯑꯃ ꯈꯣꯏꯔꯒ ꯆꯠꯈꯤꯗꯧꯔꯦ, ꯂꯩꯒꯤ ꯆꯤꯡꯕꯗ ꯈꯣꯏꯕꯗꯧꯅ. ꯗꯥꯊꯦꯝ ꯍꯣꯏꯗ ꯂꯥꯛꯑꯝꯕꯤ ꯅꯨꯄꯤꯗꯣ ꯗꯥꯊꯦꯝꯒ ꯈꯪꯅꯩ ꯅꯠꯇ꯭ꯔꯣ? ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯗꯣ ꯃꯤꯁꯨ ꯐꯔꯝꯗꯧ ꯃꯥꯜꯂꯦ, ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯨ. Every girl deserves a perfect couple, loving, caring, and honest gentleman. ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯤꯡꯊꯦꯝꯗꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯃꯕꯨꯛꯇ ꯈꯜꯂꯤ, ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯚꯥꯞꯁꯦ ꯍꯥꯏꯍꯧꯈ꯭ꯔꯦ. ꯄ꯭ꯔꯤꯌꯥꯒ ꯑꯩꯒ ꯊꯣꯛꯂꯛꯄꯗꯣ ꯃꯥꯅ ꯋꯥꯔꯧꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯂꯦ. ꯃꯁꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤꯁꯦ ꯐꯥꯒꯤꯗꯩ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯇꯧꯔꯦ. ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯨꯡꯁꯤꯗꯣꯛ ꯍꯥꯏꯖꯅꯤꯀꯣ. ꯃꯗꯨ ꯌꯥꯗꯦ, ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯈꯤꯒꯦ. ꯗꯥꯊꯦꯝ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯀꯩꯝꯇ ꯇꯧꯗꯦ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯥꯔꯤꯕꯅꯤ. ꯅꯣꯏ ꯁꯥꯏꯒꯤ ꯀꯣꯜ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯁꯥꯎꯈꯤꯅꯤ, ꯊꯝꯂꯒꯦ. ꯌꯥꯝ ꯊꯝꯅꯤꯡꯂꯕꯣ? ꯅꯣꯏ ꯅꯨꯄꯤꯅ ꯀꯣꯜ ꯋꯦꯇꯤꯡ ꯂꯩꯔꯝꯕ ꯊꯦꯡꯅꯔꯗꯤ ꯉꯥꯡꯕꯤꯅꯤ ꯍꯥꯏꯕꯅꯤ. ꯉꯥꯡꯁꯅꯨ, ꯃꯗꯨꯗ ꯅꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯗꯥꯊꯦꯝꯗ ꯃꯤꯅꯒ ꯑꯀꯟꯕ ꯋꯥ ꯉꯥꯡꯂꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯃꯣꯏ, ꯑꯩꯅ ꯉꯥꯡꯕꯅꯤ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯈꯪꯗꯦ. ꯑꯗꯨꯁꯨ ꯈꯪꯗꯕ? ꯏꯍꯦ, ꯅꯪꯒꯤ ꯋꯥꯈꯜꯁꯦ. ꯑꯗꯣ ꯅꯪꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯒꯦ. ꯋꯥꯊꯤꯗꯣ ꯇꯥꯅꯤꯡꯗꯦ, ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯅꯤꯡꯗꯦ. ꯀꯩꯒꯤ? ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯅꯅꯤꯡꯗꯕꯕꯨ ꯀꯩꯒꯤꯅꯣ ꯍꯪꯂꯤꯁꯤꯕꯨ? ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯅꯃꯥꯟꯅꯕꯤꯈꯩꯗꯤ ꯅꯨꯄꯥ ꯂꯣꯏꯅ ꯀꯣꯏꯅꯔꯝꯃꯅꯤ. ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯁꯦꯂꯦꯛ ꯇꯧꯔꯒ ꯊꯝꯍꯧꯕꯅ ꯐꯗꯣꯏꯅꯤ. ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯈꯜꯂꯦ. ꯍꯣꯏ. ꯑꯗꯨꯅ ꯀꯩ ꯋꯥꯈꯜꯗꯩꯅꯣ? ꯈꯪꯗꯦ. ꯑꯗꯨ ꯗꯥꯊꯦꯝ ꯃꯣꯏꯗ ꯂꯥꯛꯑꯝꯕꯤ ꯅꯨꯄꯤꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯄ꯭ꯔꯤꯌꯥ ꯀꯧꯋꯦ. ꯀꯩ ꯂꯝꯗꯩꯅꯣ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯀꯥꯏꯗꯨꯔꯣ? ꯑꯗꯨꯏ ꯅꯠꯇꯦ, ꯁꯨꯝ ꯈꯪꯅꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯩꯒꯤꯅꯣ ꯊꯣꯏ, ꯅꯪꯅ ꯑꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯧꯁꯤꯜꯂꯤꯗꯨꯅ? ꯃꯔꯝ ꯂꯩꯕꯩꯅꯦ. ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ, ꯊꯝꯃꯒꯦ. ꯉꯥꯏꯈꯣ, ꯃꯔꯝꯗꯣ ꯍꯥꯏꯔꯝꯗ꯭ꯔꯤꯐꯥꯎ ꯊꯝꯕ ꯌꯥꯈꯤꯔꯣꯏ. ꯐꯥꯒꯤ ꯇꯧꯕꯅꯤ, ꯃꯔꯝ ꯀꯩꯝꯇ ꯂꯩꯇꯦ. ꯁꯦꯡꯂꯦꯀꯣ? ꯍꯣꯏ. ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ, ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯨꯈꯤꯒꯦ. ꯅꯤꯡꯊꯦꯝꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯗꯣꯛꯂꯨꯕꯅꯤ. ꯂꯤꯟꯊꯣꯏꯅ ꯀꯔꯤ ꯔꯤꯌꯦꯛꯁꯟ ꯄꯤꯔꯛꯄ ꯌꯦꯡꯊꯣꯛꯀꯦꯅ. ꯂꯤꯟꯊꯣꯏꯗꯨ ꯆꯥꯟꯅꯅ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ. ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯈꯤ. ꯅꯤꯡꯊꯦꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ. ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯄꯨꯛꯆꯦꯜꯐꯥꯎ ꯈꯪꯂꯝꯗꯕ. ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯊꯝꯃꯣꯏ. ꯊꯣꯏ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯆꯔꯥꯡꯅꯍꯜꯂꯦ. ꯅꯪꯒꯤ ꯈꯝꯕꯜꯖꯕ ꯅꯇꯧ, ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯁꯟꯅꯗꯕ ꯁꯥꯕ ꯅꯇꯧ, ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡꯕ ꯄꯣꯛꯍꯜꯂꯦ. ꯅꯨꯡꯁꯤꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯕ ꯁꯥꯔꯤꯕꯅꯣ? ꯃꯁꯤꯔꯥ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟ ꯑꯃ ꯍꯥꯏꯕꯗꯣ? ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯔꯤꯡ ꯑꯍꯥꯟꯕ ꯍꯦꯛ ꯆꯠꯄꯒ ꯐꯠ ꯄꯥꯏꯈꯠꯂꯛꯏ. ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯋꯥ ꯑꯃ ꯍꯥꯏꯗꯧꯕ ꯋꯥꯠꯍꯧꯔꯦ. ꯅꯣꯏ ꯅꯨꯄꯤꯅ ꯀꯣꯜ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯣ? ꯀꯩ ꯋꯥꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ. ꯊꯣꯏ, ꯋꯥ ꯑꯝꯇ ꯍꯪꯍꯧꯒꯦ, ꯑꯗꯨꯒ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ. ꯀꯩ ꯋꯥꯅꯣ ꯍꯪꯉꯛꯑꯣ. ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ? ꯂꯤꯟꯊꯣꯏ ꯉꯥꯏꯍꯥꯛꯇꯤ ꯋꯥꯍꯪ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯂꯝꯗꯦ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ, ꯗꯥꯊꯦꯝꯅ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪꯗꯨꯃꯛ ꯑꯩꯅ ꯗꯥꯊꯦꯝꯗ ꯍꯪꯂꯕꯗꯤ ꯀꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ? ꯂꯩꯀꯣꯜ ꯑꯃꯕꯨ
ꯁꯦꯟꯅꯔꯤꯕ ꯃꯥꯂꯤ ꯑꯗꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯩꯔꯥꯡ ꯑꯃꯠꯇꯕꯨ ꯍꯦꯛꯂꯒ ꯅꯥꯞꯄꯗ ꯆꯤꯟꯒꯦ ꯈꯛ ꯈꯟꯗꯕꯅꯤ꯫ ꯃꯥꯂꯤ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯈꯣꯝ ꯁꯣꯝꯕꯤꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯅꯕ ꯁꯦꯟꯅꯖꯕ ꯈꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯂꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯂꯩꯔꯥꯡ ꯑꯃꯕꯨ ꯍꯦꯛꯂꯨꯕ ꯃꯇꯝꯗ ꯑꯎꯕ ꯀꯅꯥꯅꯗꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯒꯅꯤ, ꯑꯣꯏꯖꯕ ꯊꯤꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯥꯂꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯃꯥꯂꯤ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯁꯨ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯅꯥꯗ ꯇꯣꯡꯗꯨꯅ ꯂꯩꯔꯥꯡꯒꯤ ꯂꯩꯍꯩꯇꯕꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯠꯇꯣꯛꯄꯤꯔꯒ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯂꯩꯍꯩꯇꯕꯨ ꯃꯤꯍꯧꯕ ꯈꯣꯏꯃꯨ ꯑꯣꯏꯕ ꯑꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯗꯨꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯟꯅꯐꯝ ꯈꯪꯗꯅ ꯂꯩꯃꯟ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯇꯧ ꯎꯖꯔꯒ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯒꯅꯤꯀꯣ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯑꯃꯠꯇꯅ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯑꯋꯥꯕꯗꯤ ꯈꯛ ꯈꯪꯕꯤꯔꯣꯏ꯫ ꯍꯧꯅꯁꯥꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯕꯗꯤ ꯈꯣꯏꯃꯨ ꯉꯥꯡꯂꯕ ꯍꯥꯏꯕꯁꯦ꯫ ꯂꯩꯔꯥꯡ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯈꯣꯏꯃꯨ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯣꯏ꯫ ꯊꯣꯛꯂꯤꯕ ꯑꯉꯥꯡ ꯑꯉꯥꯟꯁꯤꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ꯫ ꯈꯣꯏꯃꯨ ꯈꯔꯅ ꯂꯩꯍꯩꯇꯕꯨ ꯃꯤꯍꯧꯋꯦ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯂꯩꯍꯩꯇꯕꯨ ꯃꯤꯍꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ꯫ ꯑꯐꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯂꯩꯔꯝꯕꯅ ꯑꯔꯥꯟꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯂꯩꯔꯝꯕꯅꯤ꯫ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯤꯑꯣꯏꯕ ꯂꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯕꯨ ꯁꯦꯠꯇꯨꯅ ꯆꯥꯟꯅꯔꯕ ꯃꯇꯝꯁꯤꯗ ꯀꯅꯥꯕꯨꯅ ꯊꯥꯖꯕ ꯉꯝꯒꯗꯧꯔꯤꯕ? ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎ ꯊꯥꯡ ꯁꯠꯅꯔꯕ ꯃꯇꯝ ꯑꯁꯤꯗꯕ? ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯨ ꯇꯧꯅ ꯁꯥꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯅꯤ꯫ ꯁꯛꯁꯨ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯈꯦꯠꯅꯕ ꯇꯥꯕꯅꯤ꯫ ꯃꯤ ꯑꯃꯒ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯈꯦꯠꯅꯔꯛꯀꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯃꯥꯟꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯥꯟꯐꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯅ ꯂꯥꯟ ꯁꯣꯛꯅꯒꯦ ꯍꯥꯏꯔꯕꯗꯤ ꯂꯥꯟꯂꯣꯡ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ꯫ ꯌꯦꯛꯅꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏꯊꯤꯔꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯥꯕꯅꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯌꯥꯝ ꯁꯥꯡꯉꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯕ ꯀꯌꯥ ꯑꯃ ꯀꯥꯏꯅꯈꯤꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯊꯛꯇ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕꯤ ꯊꯥꯖ ꯃꯍꯥꯛꯄꯨ ꯐꯖꯩ, ꯅꯤꯡꯊꯤꯖꯩ ꯍꯥꯏꯗꯨꯅ ꯀꯔꯝꯅꯗꯤ ꯍꯦꯛꯇ ꯑꯣꯏꯕ ꯐꯪꯒꯅꯤ? ꯊꯥꯖ ꯃꯍꯥꯛꯄꯨ ꯀꯜꯂꯛꯎꯕ ꯃꯤꯍꯧꯔꯨꯕ ꯃꯤꯁꯛ ꯑꯗꯨ ꯈꯛꯇꯅ ꯃꯩꯁꯥ ꯂꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ꯫ ꯂꯤꯟꯊꯣꯏꯗꯨ ꯋꯥꯁꯨ ꯉꯥꯡꯂꯝꯕꯗꯩ ꯋꯥ ꯐꯠ ꯊꯩꯗꯣꯛꯂꯒ ꯗꯥꯊꯦꯝ ꯊꯝꯃꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯀꯣ꯫ ꯗꯥꯊꯦꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩꯗꯤ ꯄꯤꯈ꯭ꯔꯦ꯫ ꯗꯥꯊꯦꯝꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯖꯕꯅꯤ꯫ ꯎꯄꯥꯝꯕꯤ ꯑꯃꯗ ꯎꯔꯤꯅ ꯇꯥꯡꯖꯗꯨꯅ ꯌꯦꯠꯆꯕꯅꯤ꯫ ꯌꯦꯜꯂꯛꯂꯤꯕ ꯎꯔꯤ ꯑꯗꯨꯕꯨ ꯇꯔꯥꯏꯅ ꯃꯒꯨꯟ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤꯒꯅꯨ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛꯇꯤ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ, ꯃꯪꯂꯒ ꯂꯩꯍꯧꯋꯤ꯫ ꯎꯔꯤ ꯎꯔꯥꯡ ꯀꯥꯏꯅ ꯇꯧꯁꯤꯜꯂꯝꯂꯒ ꯊꯝꯈ꯭ꯔꯦꯅꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯑꯁꯣꯝꯗꯅ ꯐꯣꯟ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯀꯔꯤꯅꯣ ꯉꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯃꯈꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯗꯥꯊꯦꯝꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯒ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯁꯤꯅ ꯀꯩ ꯃꯔꯝꯒꯤ? ꯗꯥꯊꯦꯝꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯏꯐꯨꯠ ꯑꯃꯒꯨꯝ ꯆꯦꯟꯊꯔꯛꯂꯤ? ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯏꯇꯧ ꯑꯁꯤ ꯀꯔꯤꯅꯣ? ꯗꯥꯊꯦꯝꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ? ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯅꯖꯔꯒ ꯈꯦꯖꯔꯒ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯅ ꯀꯩ ꯃꯔꯝꯒꯤ? ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯃꯀꯣꯛ ꯃꯆꯥ ꯑꯗꯨꯗ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯃꯨꯛ ꯆꯦꯞ ꯑꯃꯨꯛ ꯂꯣꯡ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯕ ꯊꯦꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯃꯛ ꯇꯨꯝꯂꯅꯨ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯕꯅꯤ꯫ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯔꯧ ꯂꯩꯅ ꯁꯨꯝꯍꯠꯄ ꯅꯤꯡꯊꯦꯝꯒꯤ ꯁꯛꯇꯝ ꯑꯃ ꯐꯠ ꯎꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ? ꯇꯨꯝꯂꯦ,
ꯃꯥꯒꯤ ꯁꯛꯇꯝꯇ ꯑꯃꯨꯛ ꯎꯏ꯫ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯂꯩꯅꯤꯡꯉꯤ꯫ ꯃꯤꯅ ꯍꯥꯏꯅꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯤꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤꯕꯁꯤꯅ? ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯏꯔꯥꯛꯅꯒꯅꯤ ꯀꯤꯕꯒꯤꯔꯥ? ꯇꯠꯇꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕ? ꯑꯗꯨꯒ ꯀꯔꯤꯅꯣ ꯊꯃꯣꯏ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤꯕꯁꯤꯅ? ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯏꯔꯥꯛꯅꯒꯅꯤ ꯀꯤꯕꯒꯤꯔꯥ? ꯇꯠꯇꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕ? ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯈꯛ ꯇꯧꯔꯝꯗꯕꯅꯤꯀꯣ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯃꯛ ꯗꯥꯊꯦꯝꯗ ꯐꯥꯎꯔꯝꯒꯗ꯭ꯔꯥ? ꯐꯥꯎꯔꯝꯃꯣꯏ꯫ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯖꯩ ꯑꯗꯨꯗꯤ꯫ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯐꯒꯠꯂꯛꯏꯁꯤꯅ ꯀꯔꯤ ꯃꯔꯝꯒꯦ? ꯑꯩꯁꯦ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯏꯔꯥꯡ ꯐꯕꯤ ꯑꯣꯏꯔꯦ꯫ ꯊꯃꯣꯏ, ꯅꯪꯁꯨ ꯇꯅꯤꯛꯂꯅꯨ ꯀꯩꯗꯧꯕꯒꯦ? ꯋꯥꯈꯜ ꯅꯪꯁꯨ ꯐꯥꯖꯤꯜꯂꯣ꯫ ꯃꯩꯔꯥꯟꯕꯤ ꯑꯣꯏꯗꯨꯅ ꯃꯩꯔꯤꯇꯕꯨ ꯃꯤ ꯍꯧꯔꯕꯗꯤ ꯄꯣꯂꯣꯏꯗ ꯃꯩꯁꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯈꯪꯗꯦ? ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯅ ꯈꯟꯅ ꯂꯤꯟꯊꯣꯏ ꯑꯍꯤꯡ ꯑꯗꯨ ꯃꯇꯨꯝꯊꯕ ꯌꯥꯗꯅ ꯂꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕꯒ ꯖꯦꯝꯁꯀ ꯍꯧꯅꯗꯨꯅ ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯅ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯕꯨ ꯏꯃꯨꯡꯗꯩ ꯀꯧꯊꯣꯛꯂꯗꯨꯅ, "ꯅꯣꯏ ꯇꯥꯃꯣ ꯍꯣꯏ ꯂꯥꯛꯏꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯛ ꯆꯥꯗꯣꯏꯅꯤ꯫ ꯂꯩꯃꯒ ꯅꯈꯣꯏ ꯑꯅꯤꯅ ꯈꯔ ꯐꯖꯅ ꯁꯤꯜꯂꯝꯃꯨ꯫ ꯌꯦꯟ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯄꯥꯡꯒ ꯅꯤꯡꯊꯤꯖꯅ ꯁꯦꯝꯃꯝꯃꯨꯀꯣ꯫ ꯏꯃꯥꯅꯦ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯗꯨꯀꯥꯟꯗ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯁꯣꯏꯕꯨꯝꯗꯨ ꯃꯥꯏ ꯏꯔꯣꯟꯁꯤꯀꯣ." ꯃꯃꯥꯇꯣꯟꯗꯨ ꯉꯥꯡꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯗꯤ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯣꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯔꯨꯗꯧꯁꯨ ꯃꯃꯥꯇꯣꯟꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯇꯟꯕꯩ ꯀꯩꯝꯇ ꯍꯥꯏꯔꯨꯗꯦ꯫ ꯁꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯃꯃꯥꯇꯣꯟꯗꯗꯤ ꯍꯥꯏꯔꯔꯣꯏ, ꯃꯄꯥꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯤ꯫ ꯃꯃꯥꯇꯣꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯦꯝꯗꯨ ꯃꯁꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯤꯟꯊꯣꯏꯒꯤ ꯃꯈꯥ ꯇꯝꯊꯕꯩ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤꯒ ꯂꯤꯟꯊꯣꯏꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨ ꯎꯔꯗꯨꯅ ꯅꯤꯡꯊꯦꯝꯗꯨ ꯄ꯭ꯔꯞ ꯈꯣꯡꯂꯩ ꯌꯥꯡꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫